Miss PAODAM ing tabi singbo hanba makta numaithing kunjesuni taram okjebgaluna khurumjari ngasigi maroiba pauda Traffic police na makhol ahoba silencer sing fagatna roller na takhaduna manghankhre Security force sing na tongan mafam sing dagi KYK gi kadar taramari khusukulai loina na fagatkhre Diniyat course loidaba singda certificate yentokre Loinana Rekha Gupta bu Delhi gi anoba chief minister oina ngasi wasak lohonkhre Mapungaba pau miyam da pizari Traffic control police ki SP gi meeting makhada lepal leitana traffic rule thugaiba singi mathak Nokot Pelepri, Masigi Manung Chana, Nasi Koiramban Kaitelgi Alugalida, company na haplakpa motorbike silencer singbo, Makol Ahoba Makalgi silencer. Sindoktuna, Sijanarambadagi Fagalabasing road roller na, Takad na Mahan Kibagalona na Haribama Pumsing Asigi, Nak Yeta Ladiba, Footpata Kaitel Pamjilambasing, Tak Tokre. Company na haplakpa silencer sing bumakol ahoba free flow hainasu khangnariba silencer sing sejanabana miyamda khudongchadaba kaya pibata natana noise pollution hengat hanbage maram ama oibana hariba silencer sejanaba sing phagatpagi thabak asi chatharakibane Traffic Control Police Imphal West Police amadi lamdamasigi tongan pa mafamdagi fagalakhiba makhol ahoba silencer sing adu miyam mangda puthokna manghankibani hariba silencer sijanaba sing phagatpagi thabak makhatana lamdamasigi mafamda jathari mafam asina maram asina miyamda khudong chahandaba makhalgi silencer sing asi sijanabiganu haina police ki maikedegisu fongdorakli makhol ahoba silencer chani nipan manghanba aduda Imphal West ke SP KSSC bakanta Traffic Control Police ke SP Pramesh Arambam City Police ke OC yauna officer kayasu saru yaduna yengsinke Manipur gi tongan ba chingnaba mafam singda security force singna thi humbagi thabak chathabada KYK gi kadar taramari amadi khusukulai kaya fagatkhre ngasi ayuk pung 3:30 tabada commando unit kaksingna kaksing sumak lekai area dagi KYK gi kadar ama fakhi faraba KYK gi kadar atugi maming mayang nambam Kiran Singh LST Kendrajit Jahini Fuhumdoi apokpa lekhidraba Emni Maikawi kaksing sumak lekai Victory School paring dagini mahak haujik KYK agi corporal oina Thaupuri amadi Imphal West amadi kaksing area gi miyam dagi senkhai tumkhai tobada chenai haiba khangba ngambaga iroinana mangondagi Vivo mobile ama fangba ngamkre thaudosiga mari lenana kaksing police station na case ama lokhatle Nakal amaromda mga suba Sikh regiment na pirakpa pau amadagi commando Bisnupur Moirang police ki team 5 Sikh regiment 2nd Mahar regiment amadi CRPF ki kangbuna ngasi ayuk pung marirom tabada Moirang Kiam lekaida thi humbagi operation chathakre hariba operation aduda combined team aduna Dr. Parth Mani Kiam Sahini Funitoi apokpa lekhidraba ke Modhu Moirang Kiam lekai ward number 4 da leibagi yumda thi humbada KYK gi kadar tara humdoi fagatkhre fagalaba KYK gi kadar singdo miyamdagi sel khaibada chenai haiba khangba ngamle loinana ngasi thi humba aduda walkie talkie charger mare walkie talkie ahum jungle boat jura kunthra mathoi tongan ba kapa yariba nongoi marusing mobile phone tare camouflage firol amadi atei polam kaya sufagatki faraba KYK gi kadar tara humdoi amadi khusukulai sing Moirang police station da kusinakre hari Atopa pau amadana STPO Sugunu NG Suresh Anthony MPS ki leching makhada commando unit kaksing 6 battalion BSF Koi 46 Assam Rifles 2 Mahar regiment amadi Sugunu police station teamna ngasi ayuk pung 3:30 dagi 3:50 phauba Singtom village area da operation chathabada khusukulai kaya fagatkhre
ꯐꯥꯔꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯗꯤ ꯃꯦꯒꯖꯤꯟ ꯌꯥꯎꯗꯕ SLR ꯑꯃ, ꯁꯤꯡꯒꯜ ꯕꯦꯔꯦꯜ ꯑꯃ, ꯂꯣꯀꯦꯜ ꯃꯦꯗ ꯄꯣꯝꯄꯤ ꯑꯃ, .36 ꯍꯦꯟ ꯒ꯭ꯔꯦꯅꯦꯗ 3, ꯕꯣꯜꯐꯦꯡ ꯍꯦꯟꯗꯁꯦꯠ 2, ꯇꯤꯌꯔ ꯒ꯭ꯌꯥꯁ ꯁ꯭ꯃꯣꯛ ꯁꯦꯜ 9, 12 ꯕꯣꯜꯒꯤ ꯑꯍꯥꯡꯕ ꯀꯥꯔꯇ꯭ꯔꯤꯖ 4, 7.62 mm ꯒꯤ ꯀꯥꯞꯄ ꯌꯥꯔꯤꯕ ꯃꯔꯨ 3, ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯔꯥꯏꯐꯜꯁꯤꯡꯒꯤ ꯑꯍꯥꯡꯕ ꯃꯔꯨꯁꯤꯡ, KG 9 ꯂꯨꯝꯕ IED 3, camouflage t-shirt ama, jungle boot jura ama, bulletproof vest ama yauri. Haiba polamsing asi cheng bag amadi amuba machugi plastic polythene da haplambani thaudoksiga mai lenana Sugnu police station na case ama lakhali hari. Hanagi minister Yumnam Khemchan haikre anoba government ama karamna semgani haibagi matangda khananaba legislature sing punna phaminaduna khanaragani. Ngasi nungtil pung anirom tabada hanagi minister Yumnam Khemchan MLA KH Ibomcha MLA Karam Siam amadi MLA Y Radisiam na Nityai Pachu Thekta leiba Thambal Sanglen da chatna BJP Manipur Pradesh ke president A Sardaga unaduna wari sanaki president ga unaruba matung thoklakpada paummisingna hangba wahangi paukhum piraduna hanagi minister Yumnam Khemchan haikibada Hanadi legislature gi leader ga punna phaminaduna khana nainarambani adubo legislature gi leader na resign tawkhibana haujiti ekhoi gi leader asi party gi president na oire maramaduna haujik oriba phibam asigi matangda MLA sing punna kauraga phaminaduna khananaba haibani athuba matamda MLA sing phaminaduna khanabagi matam leplagani mahakna makhata na hai BJP gi MLA sing lingjel manadaba leite amata oina leiri tongan ba kem tawbagi wafam leite hariba sing asi paukse khakta da tai asengbadi nate regional party ama semba haibasi oithokpa yaba nate masigumba wafam khanbasu leite adubu kanagumana madugum wafam khalamba yauragadi mangda mangra tanba oina thokani haike CM na resign tawkhra matung leader khanbada matam lawribagi matangda hangbada mahangna matam yamna lawbadi natri center matam ngainaba hairakpasu leite BJP gi MLA sing punna phaminaduna anoba government ama karamna semgani haibagi wari shanaragani anoba government ama sembada kayam kuina sangani haibasi khanaraga khangani haike तो रीजनल पार्टी में फॉर्म तो वादी में लाइजन मसी कमाई क्या हम चुम्ब जानो तो रीजनल पार्टी में फॉर्म तो वो कोई तो कोई आप कौन थे तना तो कोई किताब तो लिखते तो तना को ना खलम में यार कभी मधु कोई मंगला तानु ला तो अनु को लीडर को खान मुझे सेंटर की रिस्पांसिबिलिटी है ये तो सी मतम याम लोग इसी करीब में नहीं है मतम याम लोग इसी मतम याम कना लोग दिला थी तो एक्सपेक्ट ना मतम करना है तुम्हारे को अदु मकरी को ताहर को लिखते so punna phaminara ni punna phaminara ganda kamai to sie ke rusie adi sarkar ma nonga kamai semsi le du wari sana punna phaminara sida ki MLA ke lai ge bisin do yaw bagi chance lai hadi moina adu makti hodi le di kanu gi situation sina la ko ke shia ge roida अनोबो गवर्नमेंट लाख से अनोबो लीडरशिप सिनबे याबी को थोप लाइगे तो सन बसे कनु gi सेंटर की लीडरशिप ना हायर सुन मत वही पार्टी की प्रेसिडेंट सेंटर द क्या कर अप्रोच तो बुझे क्या हम कोई न संग दिया जब तक अदु सु कोई है खनर खांदा हायर के अहेन बसाथोक फोकथोक पुथोकनबगी पांदमदा कक्सिंगी मरु ओइबा इथै लौखोंग सिंह सेमगतलगनि हाइना कक्सिंग केंद्रगी MLA M रामेश्वर सिंहना फोंदोखरे ngasi minor irrigation department gi maru oiba staff kaya gar punna chatminaki wa khongchat aduda kaksin gi maru oiba ithei lokhong gi phibam sing punna yengsiminaki ngasi gi khongchat aduda MLA M Rameswar na kaksin gi ithei lokhong sing fajana semgatuna ahen ba sathok phogthok puthokna ba hotna minarasi haina su phongdokhe Maru haina Tengnopal district tagi horaga Sengmai Turielda nakanamada tinkiba aduga Kaksingi manungda tributary ani thoga amana Kathen macha fauraga Naudam bazar fauraga wairi tariba khong amana koigi irum mapanda taraga irum mapanda gi ring man fauraga chatkiba masigi paring sing asisu
अखोगी कक्चिंग केंद्र की मनुंग लेरिबा लौसिंगसिदा अखोगी कदागी थ्रूदा अखोगी माइनर इरिगेशन की खाइदोगा इसिंग पीबा याननबगी खोंग सेमबा केनेल मयाम अमा सेमगी हाना लेरिबा अरिबा नेटवर्क सिंगसिसु फजना रिजुबिनेट तवा अमदी अनौबा हापा याबजु हापना बायना अखोई अजु ngasi yeksinjarubani aduna department gi lakpiriba commissioner chief engineer adagi executive engineer bu amdi makoi gi team boina haina legi puna thagachari aduna kaching kendra gi leba lobo singi nungai yai phawa phawa purangna bo kan hona jage haibo wakum kharasi thamjaga puna khurumjari thank you Sorada chahi ahungi diniyat course tamduna mapung farak labi nupi singda certificate pithokpa amadi pricing yenthokpagi tharm ama dini talimi board Manipur amadi taf himul nisha masturat maktab sorana senduna ngasi pangthokre tharmasigi athoipa atiti alhas hazrat maulana abdul haq kasmi principal jamia rahmania sora vice president lama ahin Manipur no oikibaga loina alhas maulana tamizur rahman kasmi principal madrasa arabia hosenia sora president all sora idga and kabristan committee alhas maulana mujibur rahman president anjuman nasrul islam sorana chingba kayana president member oiki ngasigi athoiba atiti oikiba abdul haq kasmina hai nupi singda dingi mahai mapung fana hai halabadi samasta yamna development oiba amadi angang singda fajana mahai tambirabadi huran chinthi amadi nisagi ipaktagi kanbata natana afaba khunai ama soidna oirakani haiba wafam kya thamkibaga lonena muhammad mustaq ki kiratna program asi hauraga hasrat maulana abdul haq kasmi sahab ki duana thong asi mapung fana loisinke Center lengakna Manipur da president role suspended animation thamjinduna Jammu and Kashmir kom Manipur thukaina ba thawang labra haina Manipur Maitai Pangal Welfare Organization MMWO gi maikai dagi fongdorakle Hiramasiga mari lenena ngasi hatada leiba organization asigi office ta pangthokiba pawgi mifam amada organization asigi vice president Jesam Achobana hai haukiba chahi lisingani kulhumdogi me humdagi hauduna lamdam asida chatharakli ba irang asina lamdam asigi miyam angpa phangna wanare asuk wanari ngai cheraka sida center lengangna president role thamjinduna Manipur miyamda anoba chaitheng ama amok pina bhonari thorang asina thokli ba irang asi center lengangna pandam amagi makhada thohalakpadi haibasi nomagi mayak senglakle amaromda BJP amadi makhoi ka chatminariba MLA singna ngasi fawba government ama semdiba si Manipur gi territory integrity kai bangai bra haiba wahang asi hangningi kem tawduna lairiba sing athuba matamda government ama semna ba thawang paikhatuna lamdam asigi awaba sing asi kokhanna ba thabak laukhatlu fongdoki asengna sida ai magi asoba tan hodaba yade haina masen ekhoi hol tawnariba sing asa khudaptagi tokpirakanda iramdam masi shanti leiba ing chikpa amadi iramdam masigi unity kaidaba adugumba iramdam mo ohenaba honabibo haibadune mi lukki saitagi thamdani Imphal Escape Palace Compound leiba Kripadasini Advanced Hospital gi ahum suba foundation de gamai lenna voluntary blood donation camp pangthokre Zenimski Blood Center da Kripadasini Advanced Hospital amadi Life Savers Manipur ani napun senduna pangthokiba ke maduda mioi kun henbana EBK tharmadu gamai lenna hospital asig administrative officer Aribam Santi Kumar na blood donation asi maru one state asida lairiba asi menkhatna bagi pandam ta pangthokpani hari United Nations Educational, Scientific and Cultural Organization UNESCO na kumja lisingani kulmanga gi February kulma thoigi oina
Make languages count sustainable haiba theme pidna malemgi mama lonbo ngak senduna thamjanabagi piriba paujel asina lakpada Ethno Heritage Council herikone yaipa paujel pirakte linguistic amadi cultural diversity ga loinana multilingualism bo ngak shenba amadi sakhat hanba haibasi malemgi miyam punna yanraba wafam amani ꯑꯩꯈꯣꯏꯒꯤ ꯏꯃꯥꯂꯣꯟꯕꯨ ꯉꯥꯛꯆꯕ ꯑꯃꯗꯤ ꯆꯥꯎꯈꯠꯍꯟꯕ ꯍꯥꯏꯕꯁꯤ ꯌꯦꯜꯍꯧꯃꯤ ꯑꯩꯈꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯑꯃꯅꯤ ꯏꯃꯥꯂꯣꯟꯕꯨ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯒꯤ ꯌꯦꯜꯍꯧꯃꯤ ꯑꯩꯈꯣꯏꯒꯤ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯄꯨ ꯈꯣꯡꯒꯥꯎꯅꯕꯅꯤ ꯉꯁꯤ ꯃꯥꯂꯦꯝꯗ ꯃꯃꯥꯂꯣꯟ ꯃꯨꯠꯁꯤꯜꯂꯛꯂꯕ ꯑꯃꯗꯤ ꯃꯨꯠꯁꯤꯜꯂꯛꯀꯗꯧꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯔꯥꯏ ꯆꯥꯏꯊꯔꯛꯂꯤ ꯃꯁꯥꯒꯤ ꯃꯃꯥꯂꯣꯟ nganglakraba amadi narki thabak thoram pumba pangthokpa ngamlakrabadi phuruptuga sagonariba pari puri haurakfamna chingba pumnamak mangthakhibaga lunna yelhomi ama oibagi right amadi saktamsu mutkragani maramasina International Mother Language Day gi thoramna yelho furup singi mama lon sing amadi musilak laba lon singbu kannabagi thorang kaya paikhatnaba paujel piri ngasidi mahai masil tambagi lamdasu pikliba hailoi singdagi hauraga awangba thaki mahai masil tambada mama londa mahai tamnabagi thorang kaya maling mafam khudingda paikhatlakliba sidasu numit asina achauba ithil ama piri maramasina Iramda Manipur asidasu school education dagi subject khuding maktagi hauraga awangba thaki mahai masil tambada mamalonda tamba tambi takpiduna mitailon asibo malemgi thakta achoba fida ama kannaba honabada yelhomi khoina achoba thodang ama lofom thokpaga loinana khongjel yangna paikhatpum toi aikhoigi saktam di isana kanjagadabani kana amatana kanbigadaba nate maramasna mitailonbo imalon oijari bai khoi pumnamakna Imalon asibu kannaba amadi malemgi thakta chaukhatnaba hotnabada International Mother Language Day na lakpada anauba ahenba achetpa firep lauduna manglomda changsilasi haina Secretary General Ethno Heritage Council herikon gi chairlasna hari Salimar Bagtagi ahanba oina karakpi BJP MLA Rekha Guptabu BJP Rekha Guptabu Delhi gi Mari Subi Nupi Chief Minister oina ngasi Ramlila Ground da dumdam da wasak lokre Sahi kuntare ki matungda BJP na seat humphutara leiba Delhi Assembly da seat nifunipan phangduna lengak semki Rekha Gupta galonina BJP MLA Singh Parvez Barma Ashish Sood Manjinder Singh Sirsa Raviraj Indra Singh Kapil Mishra amasung Pankaj Kumar Singh su minister na wasak lokki Rekha Gupta na haikibada Mahila Samriddhi Yojana gi makhada nupi singi account singda thagi lupa lising ani chamanga March 9 da haplagani ngasi wasak lawbagi tharamado ayuki pung 12 dagi hauki nungtil pung amada loiki Lieutenant Governor PK Saxena na Chief Minister amasung Cabinet Minister singbo office paibagi amadi aron mangakpagi wasak lawhanki tharamado da Prime Minister Narendra Modi Union Home Minister Amit Shah BJP President JP Nadda BJP Chief Minister amasung party lusingba kaya sarukya security personnel lising kunmanga amasung paramilitary company taramanga na Delhi gi phom kya da leituna ngak sen ki Delhi Police na show commando quick reaction team PCP band amasung SWAT team sing mafam kaya da sniper position lauduna nakpada leiba awangba dalan singda leiki ngasi anganba matamda Sri Lanka gi wildlife reserve amagi manakta samu sangu amada passenger train amana thongai duna takharba matungda train adu talidagi nanthaduna accident thokre passenger sing gi manungda mi siba yaukide capital Colombo dagi nongpok thangba saruk talaiba Habarana da thokiba thodo adu da samu taruk siki asokpa singna layenki haina Police na fongdoki ngasigi thogdo du yamna sathiba wildlife accident amani haiki Sri Lanka da train singna samu sangu sing takhai thogdok toina thoi thogdok sing aduda mi amadi samu sibagi chang malemgi oibada khwaidagi wangi hari haukiba chahida sigumba thogdok singda mioi chamaga humphutara aduga samu chamaga rom siki
Changchatta chahida train na samu kulomdi hali hari. Sanabagi Pauda All Sora Club Coordinating Committee AS CCO Sora Nasindana Chathariba Ahanba 9A side Sora Cup Lisingani Kunmangagi ngasi sanakiba match ta Football Lovers Manipur amadi Ding Dong Bell FC Mantak ani nasanaki match aduda team ani na apiba matamda Panjal ani chanaduna thoinaba ngamdabadagi penalty kaunabada Football Lovers Manipur na Ding Dong Bell FC Mantak po Panjal manga maida maithiba pikre. Traffic police na makol ahoba silencer sing phagat na rola na takaduna manghan kre. Security force na tongan pampham sing dagi KYK gi kadar taramari khusu kulai galone na phagat kre. Diniyat course loireba sing da certificate into kre. Lonina Rekha Gupta bu Delhi gi Anoba Chief Minister oina ngasi wasak. Imes PAODAM PAODAM pizza banga sigdi matang asilo shinjari meeting tabir basing amuka na kurumjari.